Hojik sathariba lockdown asi hek loikhibaga nauringai tangkakta mi yaudaba thermal screening tauba COVID-19 suspect singbu masak khangdoknaba infrared camera panba drone ama IIT Indian Institute of Technology gi hanagi mahiroi ahumna puthokre. Drone adu laina adu yamna wangna leramba yabam phamsing monitor tawnaba amasung maroiba pautaksing pinabagi thabukta personnel singna sinaba yaba loudspeaker amasu yawi. Maro drone tech Koba startup ama linkhatkiba IIT Guwahati dagi haukiba mahiroi team aduna Telangana amasung Madhya Pradesh government sing amasung Trichy Municipal Corporation ga khusamnaraga hanagi sangyeng sing pangthokre. Lockdown ase hek komthokkibaga amasung miyamna punba haurakkibaga social distancing tauba haibasi aruba phibam oirakani maramaduna mapung phana laksinjingai phawba virus sandokpagi khudong thiba ado hengat hangani hana Electronic amasung Communication Engineering graduate ama oiriba Prem Kumar Biswana PTI da haiki sana thaknaba sing amasung hidak sing piba amasung disinfectant sing kapthokpa yauna atai hiram kayagidamak drone sing sari masidai koina khangle madudi temperature check sing tawbada laina adu launarakpa yabagi personnel adugi khudong thiba adu hanthana ba temperature sing onaba infrared camera sing panba drone sing sinaba kanagani hana mahana makhatana haiki Haksangi phibam da manadaba ama lakbabu COVID-19 gi damak suspect oibe yai hana lawwa yai e-paosing makha taba thorang sing lokhatnabagi damak health worker sing amasung officer singna sinaba yagani masini yamna ngalingai gi tangkakta miyoi amada narakpa adu khandokpa mateng oigani amasung masi hojik leiribe phibam mawong asida yamna kanaraba maruiba ama oigani hana mahana makha tana haiki Team Maduki atop member Suraj Pedi ki matung ina group aduda body temperature onaba airborne infrared camera sing sanaba makhan kayamuk test tokre haki thermal camera adugi ubangamagi fil adugi manungda cotton swab ama hapchilaga camera aduna asoiba leitana temperature adu paba ngami habisi phalsingda utkre Madudagi di camera drone adu official aduna khudong thidaba arapa mafam amada laina body temperature adu on mangamlagani phalsing si pukling thoganingai oirbasu solution asi standard medical procedure singidamak se nanaba design tawbadi natte haibasi ningsingwa mathau tai hana maha makha taki putholiba adugi matangda sandona phongdoloduna Sai Kumar Sin Thala kauba atopa team member amana amuk phongdokhibada oiriba pandemic asigi matangdagi malemgi lebak punamakna paktakna lockdown sing tawringai matam asida social distancing tawnabagi pautak piraba tawpham khangdana leiriba population singidamak atopa khudong chaba hingnabagi lambi ama ohenduna drone sing asina asengba anauba sor honabagi lambi ama pire haiki